ꯂꯨꯍꯣꯡꯕ ꯃꯇꯝ ꯅꯛꯁꯜꯂꯛꯄꯅ ꯄꯥꯝꯃꯨꯕ ꯃꯄꯥꯟ ꯏꯄꯥꯟ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ, ꯌꯨꯝꯗꯒꯤꯁꯨ ꯆꯠꯊꯣꯛꯇ꯭ꯔꯦ꯫ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡ ꯑꯍꯦꯟꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕ ꯈꯔꯅꯁꯨ ꯂꯥꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇꯃꯛ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯤꯔꯣꯜ ꯂꯩꯇꯕꯅ ꯅꯛꯅꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯣꯞꯇꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤ꯫ ꯊꯣꯏꯗꯣꯛꯄ ꯁꯤꯟꯐꯝ ꯑꯃ ꯄꯥꯡꯗ꯭ꯔꯕꯁꯨ ꯏꯟꯗꯤꯔꯥ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯤꯅꯤ, ꯃꯆꯥꯁꯤꯡꯒꯤ ꯋꯥꯠꯇꯅꯕ ꯆꯥꯡ ꯇꯥꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯦꯃꯤꯆꯥꯁꯨ ꯌꯨꯝꯗ ꯂꯩꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯍꯣꯠꯅꯔꯤ꯫ ꯄꯥꯝꯃꯨꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯊꯣꯏꯕꯤꯁꯨ ꯐꯣꯟ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯩ ꯂꯩꯒꯦ? ꯀꯩꯗꯧꯔꯤꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯦꯃꯤꯆꯥ ꯐꯤ ꯊꯨꯞꯄꯤ, ꯏꯅꯣꯝꯆꯥ ꯑꯃꯒ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯊꯦꯡꯂꯦ, ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯌꯦ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯅꯪ ꯀꯞꯄꯨꯔꯕꯣ? ꯀꯞꯇꯦꯗ꯫ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ꯫ ꯏꯃꯥꯒ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯂꯨꯔꯦ꯫ ꯀꯩꯒꯤ ꯀꯞꯄꯤꯕ? ꯊꯣꯏꯕꯤ ꯈꯣꯟꯖꯦꯜꯗꯣ ꯈꯪꯅꯧ ꯅꯧꯊꯔꯛꯏ꯫ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ꯫ ꯉꯁꯤꯅ ꯂꯣꯏꯔꯦꯗꯅ ꯌꯨꯝꯁꯤꯗ ꯂꯩꯗꯣꯏꯁꯦ꯫ ꯑꯩꯒꯤ ꯀꯥ, ꯑꯩꯒꯤ ꯐꯃꯨꯡ, ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯂꯒ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯔꯅꯤ꯫ ꯑꯗꯨ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕ ꯉꯝꯗꯦ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯑꯗꯨꯌꯥꯝ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯁꯨ ꯑꯗꯨꯝ ꯈꯟꯒꯅꯤ ꯁꯤꯗꯤ꯫ ꯐꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯍꯌꯦꯡꯗꯣ ꯐꯖꯅ ꯀꯦꯒꯗꯕ ꯀꯣ, ꯂꯩ ꯂꯦꯡꯕꯗ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯂꯩ ꯂꯦꯡꯕꯗꯤ ꯑꯔꯥꯏꯕꯅꯤ, ꯂꯩ ꯍꯨꯛꯄꯗ ꯑꯩ ꯀꯣꯛꯇ ꯍꯦꯛ ꯐꯜꯍꯜꯂꯕ ꯂꯣꯏꯔꯦ ꯈꯪꯉꯣ ꯅꯪ꯫ ꯑꯁ, ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯑꯗꯣ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯇꯨꯝꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ꯫ ꯍꯌꯦꯡ ꯉꯟꯅ ꯂꯧꯕ ꯂꯥꯛꯑꯣꯀꯣ꯫ ꯂꯥꯛꯀꯦ꯫ ꯁꯛ ꯊꯤꯔꯝꯃꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯍꯦ, ꯄꯨꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯝ ꯊꯝꯃꯝꯃꯦ꯫ ꯉꯝꯃꯦꯍꯦ, ꯄꯩꯁꯥ ꯑꯔꯣꯏꯕꯤ ꯇꯤꯡꯈꯩ ꯀꯦꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ, ꯅꯁꯥꯅ ꯈꯪꯉꯣ, ꯅꯍꯥꯟ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯤ ꯌꯥꯝ ꯐꯖꯩ꯫ ꯑꯗꯨꯗꯒꯤ ꯍꯦꯜꯂꯛꯀꯅꯤꯗ, ꯄꯥꯝꯃꯨꯕ ꯑꯁꯣꯝꯗꯒꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩ ꯉꯥꯎꯗꯧ ꯃꯥꯜꯂꯦꯕꯨ꯫ ꯉꯥꯎꯕꯨ ꯉꯥꯎꯕꯤꯔꯗꯤ ꯐꯩꯅꯦ꯫ ꯑꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯗꯣ ꯉꯟꯅ ꯊꯥꯔꯛꯑꯣꯀꯣ, ꯂꯝ ꯂꯥꯞꯄꯅꯤꯅ꯫ ꯍꯣ, ꯑꯩꯅꯁꯨ ꯉꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦꯀꯣ꯫ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ, ꯀꯨꯏꯅ ꯂꯩꯔꯅꯨꯀꯣ ꯅꯪꯁꯨ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯝꯃꯨꯕ ꯋꯥꯈꯜꯗ ꯃꯑꯣꯜ ꯃꯑꯣꯜ ꯈꯜꯂꯤ꯫ ꯍꯌꯦꯡꯗꯒꯤ ꯌꯨꯝꯁꯤꯗ ꯅꯪꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯅꯤ꯫ ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯝꯕ ꯅꯪꯒꯤ ꯅꯊꯛꯇ ꯊꯣꯡꯒꯠꯄ ꯍꯧꯔꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕꯁꯤꯡꯁꯤꯅ ꯀꯔꯤꯅꯣ? ꯃꯥꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯑꯗꯨꯕꯨ ꯅꯪ ꯑꯩꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂꯅꯤ꯫ ꯄꯥꯝꯃꯨꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯇꯨꯝꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯏꯔꯛꯂꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯈꯠꯀꯦ ꯇꯧꯏ꯫ ꯌꯥꯝ ꯇꯣꯏꯅ ꯆꯨꯔꯨꯞ ꯊꯛꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯆꯨꯔꯨꯞ ꯊꯛꯂꯤꯕ꯫ ꯆꯨꯔꯨꯞꯇꯨ ꯆꯝꯈꯠꯂꯒ ꯆꯤꯡꯕ ꯍꯧꯏ꯫ ꯅꯣꯡꯊꯛꯇ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯤꯁ ꯅꯥꯏꯁ ꯚꯣꯏꯁ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯪꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯗꯤ ꯈꯨꯄꯥꯛꯇꯨꯒꯤ ꯁꯥꯐꯨꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯌꯣ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯩ ꯅꯨꯄꯤꯕꯨ ꯌꯥꯝ ꯍꯩꯅꯔꯦ꯫ ꯅꯨꯄꯤ ꯑꯃꯇꯒ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯒꯦ ꯈꯜꯂꯨꯔꯦ꯫ ꯊꯥ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯊꯥꯖꯃꯁꯨ ꯄꯤꯛꯇꯛꯅ ꯊꯣꯛꯂꯤ꯫ ꯄꯤꯛꯇꯛꯅ ꯊꯣꯛꯂꯤꯕ ꯊꯥꯖꯒꯨꯝ ꯄꯥꯝꯃꯨꯕꯒꯤ ꯋꯥꯈꯜꯁꯨ ꯏꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯐꯣꯟꯗ ꯄꯨꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ 12 ꯇꯥꯔꯝꯒꯗꯧꯔꯦ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯅꯥꯀꯟꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯋꯥꯈꯜ ꯈꯔ ꯏꯪꯊꯕꯒꯨꯝ ꯇꯧꯏ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯥꯝꯃꯨꯕ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥ, ꯅꯪꯕꯨ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯅꯦ? ꯊꯥꯖꯗꯦꯗ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ, ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯄꯥꯝꯃꯨꯕꯕꯨ ꯆꯔꯥꯡꯅꯍꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯄꯥꯝꯃꯨꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯔꯦ꯫ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫
Imung animaki miyoising adu nganna haugatnai. Manichandrana, "Hai, Pamuba, noigi photo kapnabasing adu pau phaunarabro nangbo? Pung thengkhinin hai. Papa, lai, moi yumsida hana changlamgani aduga chatngani habni. Fare fare adudi. Nangsune Dillenda la laithon. Thabak singse sat sat tawgadaba tawsi. Papa, nahan listo amta pibiro. Chana thaknaba sembagido." Ahenbana hairakpani. Manichandra so aduma khumlai. "Lao ane pirage." Somda thoibi iruja maithaja tawraga lei lengnanaba keba hokri. Tanjaduda Pamubagi phone lai. "Memea, phone do amta piraone." Thoibi phone adu lauraga paikhali. "How? Taye. Photographer do chatkrabani. Uhawaga hele hari. Loisaloko." "As, ayo naye." Oh, loire. Kaino naribo?" "Oh, somda sanachin baine." "Hoi, thamage ko. Ai somdamta listen kigeba." Thoibi nupi oibigi leitingna thallare ngasidi langlaba korogi masik mangalakta thoibi sanagum ingna langna ngalare. Leihauna kalakchaba kuchu aduda angangba machugi fi amana hakchangi leiting oibadi ningthizai ingna fazai. Jwai tariba nuzagi ningdu yairiba samlang aduna magul haplibani maithau magi. Kutsengi leiting tanal thallaba sumang aduda khalliba phizang adugi makhada thariba fak adugi mathakta fi angauba amasu thari. Thoibi fi angauba adugi mathakta famthaduna arangfam amana takpiduna kundo sing adu leikhal chana lengba haukhre. Nak yet anida famliba aduna thoibi ki mateng pangli. Lakliba photographer sing aduna nakki yet ki fibam yengduna fazaba angle khanduna thoibi ki minok sing adubo mami launanabu hotnari. Ningol oibigi khwaidagi maru oiba numitni luhongba, wakhal hongba. Yumnak amagi sagai amagi ngasidi thoibi yumlep char haibadu oigadore. Amaromda pukning nungol famsu oiriba tanjani. Haumina kamina rakpa maraikagi masung mamanabi kaya thadokduna chatlani khalubada mitlupirang sinthadaba ningol yauromgani thajadi. Haukiba ahing aduda thoibisu adumangai kapki khanki wakhal kaya amasu kari thoklagaba haina leisa punsina loiramdai leimagi punsina horamdai anisigi langdai aduda leptuna khankibani wakhal kaya hangkibani wahang kaya adubu ngasidi mikupsing adu tapna mimangda thoklari thoibi kundo lengba loire imungda changduna mama macha sing adu chak chaminari Somdasu Pamuba chak ising charaba matung borgi chatra taunanaba sim saba loikhre. Manichandrabu khurumduna asoi angam yaudanaba haiduna thauchal nijari. Mani Sunitana mamagi saklon lauduna Pamubabu bor piri. Pamuba koket hapduna bor chatra haukhre. Leiraga nupi mayum tamna chatnanaba sem saba hokre. Nupi mayum yauduna Pamuba changlai. Yairiba dholgi taniklaba khonjelduna thoibigi thamoida yaibagum thoklare masa pumba mathung marang hauba haugalai. Mihul masu khongjel yankhalai cheliba igi ichilsu yankhalakpagum tawrai. Ngaihaki matung Pamuba mantop mayagi damakta bor senaba aduna puthokre. Pamuba thariba luhong fana duda famthai tawgadaba singadu bor senabaduna amamamta oina tagli bor senabaduna tagliba singadu Pamubasu induna adumak tawri ikoi kuidana thoibisu imungdagi tapna yairiba dol ki tanthada tapli ba khongthangda tholai tawgadaba sing mathang tawraba matungda prinsi laipungi khwaidagi maru oiba matangi thoibi makhutna lengjaba kundo parengadu Pamuba magi ngaksamda tapna hui. Bor senabaduna Pamubagi ngaksamdagi lei pareng ama lauthoklaga Pamubagi makhutta paihanduna thoibigi ngaksamda huknanaba hotnari. Pamubasu lei pareng adu paiduna asoyangam yaudanam haiduna cheksanna hukli. Lei hukpa loiraba matung bor kainya ani adu imungda changduna
ꯀ꯭ꯋꯥ ꯂꯥꯅꯕ, ꯀꯥꯡꯁꯨꯕꯤ ꯏꯟꯅꯕ, ꯑꯇꯩ ꯑꯇꯩ ꯂꯣꯏꯗꯨꯅ ꯄꯥꯝꯃꯨꯕ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯊꯣꯏꯕꯤ ꯌꯧꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯊꯣꯏꯕꯤꯗꯨ ꯄꯥꯝꯃꯨꯕ ꯇꯦꯔꯦꯁꯇꯒꯤ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯔꯤ ꯊꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡ ꯆꯪꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯕꯨ ꯊꯧꯅꯤꯖꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯣꯠꯂꯣꯏ ꯍꯣꯡꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯡꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯑꯗꯨꯗ ꯂꯦꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯄꯨꯡ ꯍꯟꯅ ꯌꯦꯡꯈꯠꯂꯨꯕꯗ 12 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯊꯣꯏꯕꯤ ꯎꯏꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯏꯕꯤ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯃꯨꯊꯠꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯪꯉꯛꯏ꯫ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯄꯥꯝꯃꯨꯕ ꯃꯈꯨꯠꯇ ꯂꯥꯏꯇꯔ ꯑꯃ ꯄꯥꯏꯔꯒ ꯀꯦꯟꯗꯜ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯨꯈꯠꯂꯤ꯫ ꯏꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯀꯦꯟꯗꯜꯒꯤ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯜꯍꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯏꯪꯉꯛꯂꯤ꯫ ꯄꯥꯝꯃꯨꯕ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯟꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯄꯥꯝꯃꯨꯕ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯦꯝꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ꯫ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯂꯤꯕ ꯄꯥꯝꯃꯨꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯡ 12 ꯇꯥꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯐꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯐꯝ ꯂꯦꯡꯕ ꯇꯧꯗꯦ꯫ ꯃꯁꯥꯗꯣ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯊꯦꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯊꯣꯏꯕꯤ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯎꯠꯈꯤꯕ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯕꯒꯨം ꯇꯧꯔꯦ꯫ ꯊꯣꯏꯕꯤ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯅꯪꯅ ꯏꯐꯝꯗ ꯆꯜꯂꯤꯕꯁꯦ? ꯅꯨꯡꯁꯤꯔꯕ ꯏꯃꯥ, ꯏꯆꯤꯟ ꯏꯅꯥꯎ, ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯆꯔꯨꯕꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯗ꯭ꯔꯥ? ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯇꯝ ꯑꯗꯨꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯁꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯥꯏꯐꯦꯠ ꯂꯦꯡꯉꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯣꯡꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯃꯨꯕ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯇꯨꯝꯗ꯭ꯔꯗꯤ? ꯇꯨꯝꯂꯣꯗꯅ, ꯄꯨꯡꯁꯦ ꯊꯦꯡꯉꯦ"꯫ ꯊꯣꯏꯕꯤ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯄꯥꯝꯃꯨꯕ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯇꯥꯗ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ"? "ꯇꯥꯏꯌꯦ"꯫ "ꯇꯨꯝꯂꯣ, ꯊꯦꯡꯉꯦ"꯫ "ꯗꯥ ꯇꯨꯝꯕꯤꯔꯣ"꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, "ꯅꯪ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯕꯗꯣ"? "ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄꯅꯦ"꯫ "ꯅꯪꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏꯅꯦ, ꯇꯨꯝꯃꯣ ꯍꯥꯏꯕꯅꯤ"꯫ "ꯇꯨꯝꯅꯤꯡꯗꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯝꯃꯨ, ꯑꯩ ꯇꯨꯝꯂꯒꯦꯀꯣ"꯫ ꯄꯥꯝꯃꯨꯕ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯂꯦꯞꯂꯨꯔꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯤꯟꯊꯔꯛꯏ꯫ ꯃꯈꯨꯠꯇꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯤꯡ ꯑꯗꯨ ꯄꯤꯔꯥꯡꯂꯛꯇ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯉꯜꯂꯤꯅꯦ ꯌꯥꯍꯧꯗꯤ, ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ, ꯉꯝꯕꯨ ꯉꯝꯃꯤ"꯫ ꯊꯣꯏꯕꯤ ꯁꯣꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯀꯔꯤ ꯀꯔꯤ ꯇꯥꯛꯂꯤ꯫ ꯑꯌꯤꯡꯕꯤꯅ, "ꯁꯦ ꯙꯨꯛꯁꯦ 6ꯅꯤ ꯄꯨꯟꯅ ꯊꯥꯖꯩꯁꯦ, ꯁꯦ ꯆꯨꯈꯠꯂꯣ"꯫ "ꯏꯆꯦ"꯫ ꯊꯥꯔꯨꯔꯣ, ꯏꯆꯦ ꯆꯥ ꯂꯣꯟꯅꯕ ꯊꯥꯡꯒꯠꯂꯨꯔꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯧ ꯌꯦꯡꯕ ꯃꯌꯥꯝ ꯂꯥꯛꯑꯅꯤ"꯫ ꯊꯣꯏꯕꯤ ꯙꯨꯛ ꯊꯥꯎꯃꯩ ꯑꯗꯨ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯆꯦ, ꯑꯩ ꯀꯩꯗꯧꯔꯛꯎꯒꯦ"? "ꯌꯥꯅꯤ, ꯏꯕꯥꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ"꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ, "ꯏꯆꯦ, ꯅꯤꯡꯊꯦꯝꯗꯤ ꯍꯧꯗ꯭ꯔꯤꯕꯣ"? "ꯍꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ"꯫ "ꯅꯪꯗ ꯁꯣꯟꯕꯗꯅꯦ ꯃꯥꯅ"꯫ "ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯃꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯅꯕ ꯍꯣꯠꯅꯕꯗꯅꯦ, ꯑꯁ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯇꯝꯗꯣ"꯫ "ꯁꯦ ꯄꯥꯕꯨꯡꯗꯅꯦ ꯆꯥꯁꯦ ꯄꯤꯔꯨꯔꯣ"꯫ ꯊꯣꯏꯕꯤꯁꯨ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯃꯥꯡꯗꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ, "ꯍꯣꯏ"꯫
ꯊꯣꯏꯕꯤ ꯆꯥ ꯀꯞꯇꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯨꯡ ꯆꯥ ꯃꯅꯤꯆꯟꯗ꯭ꯔꯅ ꯊꯝꯃꯣ ꯊꯣꯏꯕꯤ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯆꯥꯗꯨ ꯄꯥꯏꯔꯒ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯐꯃꯨꯡꯗ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯐꯣꯟ ꯑꯗꯨ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯆꯪꯂꯛꯇꯨꯅ ꯆꯥ ꯑꯗꯨ ꯊꯝꯃꯤ꯫ ꯗꯥ ꯆꯥ ꯁꯤꯗ ꯂꯩꯔꯦ꯫ ꯄꯥꯝꯃꯨꯕꯅ ꯅꯪ ꯆꯥꯁꯦ ꯄꯨꯈꯣ ꯑꯩ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯊꯛꯀꯦ꯫ ꯄꯥꯝꯃꯨꯕ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥ ꯀꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯅꯤꯡꯊꯤꯕꯤꯅ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥ ꯊꯛꯑꯁꯤ꯫ ꯊꯣꯏꯕꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯔꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩ ꯆꯥ ꯊꯛꯂꯒꯦ꯫ ꯑꯏꯪꯕꯤꯅ ꯍꯩꯃꯥ ꯃꯊꯛꯇ ꯄꯤꯈ꯭ꯔꯗꯥꯏꯅꯦ ꯊꯣꯏꯕꯤꯅ꯫ ꯄꯥꯝꯃꯨꯕꯁꯨ ꯅꯣꯛꯂꯒ ꯑꯧ ꯏꯇꯩꯃ ꯑꯩꯅ ꯃꯈꯥꯗ ꯑꯣꯏꯅ ꯃꯌꯥꯝ ꯊꯛꯃꯤꯟꯅꯔꯒꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯊꯣꯏꯕꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯗꯨ ꯀꯞ ꯑꯃꯗ ꯍꯩꯔꯒ ꯄꯥꯝꯃꯨꯕꯗ ꯄꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯅꯣꯛꯃꯤ ꯆꯥ ꯀꯞ ꯑꯗꯨ ꯂꯧꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕ ꯀꯧꯕ ꯂꯥꯛꯏ꯫ ꯄꯥꯝꯃꯨꯕ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯅ ꯗꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯀꯣꯟꯅ ꯆꯥꯒꯦ ꯅꯣꯏ ꯆꯥꯊꯣꯛꯑꯣ꯫ ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯩꯅꯣ ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯣ ꯍꯥ ꯆꯠꯂꯣ ꯑꯩ ꯀꯣꯟꯅ ꯆꯥꯒꯦ꯫ ꯇꯤꯚꯤꯗꯨ ꯐꯠ ꯃꯨꯊꯠꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯊꯣꯛꯇꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯁꯤꯕꯣ꯫ ꯊꯣꯏꯕꯤ ꯇꯞꯂꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ꯫ ꯑꯏꯪꯕꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯄꯥꯝꯃꯨꯕꯗꯤ꯫ ꯊꯣꯏꯕꯤꯅ ꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤ ꯏꯆꯦ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯜ-ꯂꯤꯛꯇꯨ ꯑꯌꯦꯡꯕꯤꯒ ꯊꯣꯏꯕꯤꯒꯅ ꯐꯦꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯝꯃꯨꯕ ꯀꯨꯝꯊꯔꯛꯇꯨꯅ ꯏꯇꯩꯃ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ꯫ ꯊꯣꯏꯕꯤ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯑꯗꯨ ꯊꯥꯡꯗꯣꯔꯛꯏ꯫ ꯑꯌꯦꯡꯕꯤꯅ ꯊꯣꯏꯕꯤ ꯅꯪꯁꯨ ꯆꯥꯍꯧꯔꯣꯗꯅ ꯀꯣꯟꯅ ꯆꯥꯒꯦ ꯌꯥꯅꯤꯌꯦ ꯏꯆꯦ꯫ ꯄꯥꯝꯃꯨꯕ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯕꯗꯨ ꯊꯣꯏꯕꯤ ꯆꯥꯗ꯭ꯔꯤ ꯇꯥꯕꯗꯨꯗ ꯆꯥꯛꯇꯨ ꯍꯨꯛꯆꯟꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯊꯟꯇꯁꯨ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯅ꯫ ꯄꯥꯝꯃꯨꯕ ꯆꯥꯛꯇꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯨꯛꯂꯒ ꯑꯗꯨꯝ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯄꯥꯝꯃꯨꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ꯫ ꯊꯣꯏꯕꯤ ꯇꯞꯅ ꯙꯥ꯫ ꯄꯥꯝꯃꯨꯕꯅ ꯍꯥꯎ ꯑꯩꯅ ꯈꯪꯕꯁꯦ ꯌꯥꯗꯕ꯭ꯔꯣ꯫ ꯍꯣꯇꯦꯜ ꯑꯝꯇ ꯆꯠꯂꯨꯒꯦ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯄꯥꯝꯃꯨꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯆꯔꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ꯫ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯂꯒ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝ ꯃꯔꯥꯡ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒꯨꯝ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕꯅ ꯃꯥꯔ ꯂꯩꯔꯅꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯂꯝ ꯂꯥꯞꯄꯦ ꯆꯠꯇꯣꯏꯁꯦ꯫ ꯊꯣꯏꯕꯤ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯝꯃꯨꯕ ꯉꯥꯏꯍꯥꯛ ꯍꯤꯞꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯀꯥꯗꯨ ꯏꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯝꯃꯨꯕ ꯍꯧꯒꯠꯂꯒ ꯃꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯒꯠꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯤꯁ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ꯫ ꯃꯁꯤ ꯑꯩꯅ ꯃꯤꯁ ꯀꯧꯒꯅꯨ ꯍꯥꯏꯔꯒ ꯏꯟꯗꯣꯝꯆꯥ ꯀꯧ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝꯅ ꯍꯦꯛꯇ ꯀꯥꯎꯏꯕ꯫ ꯀꯥꯎꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯄꯥꯝꯃꯨꯕꯅ ꯅꯤꯡꯊꯦꯝ ꯍꯥꯎ ꯀꯀꯥꯒꯤ ꯏꯁꯤꯡ ꯈꯛꯇ ꯌꯥꯔꯛꯑꯣ꯫ ꯊꯣꯏꯕꯤ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯌꯥꯔꯒ ꯄꯥꯝꯃꯨꯕꯗ ꯄꯤꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯂꯧꯗꯦ꯫ ꯊꯣꯏꯕꯤ ꯇꯦꯕꯜꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯝꯃꯤ꯫ ꯄꯥꯝꯃꯨꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯌꯥꯔꯒ ꯊꯛꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯝꯃꯨꯕ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡ ꯐꯥꯅꯨꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯕꯨ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯙꯥ꯫ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯂꯒ ꯈꯨꯝꯃꯛꯏ꯫ ꯍꯥꯎ ꯙꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯡꯁꯦ ꯀꯩꯕꯨꯅꯣꯕ꯫ ꯊꯣꯏꯕꯤꯅ ꯙꯥꯅ ꯑꯩ ꯌꯥꯝ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯣꯔꯥ꯫ ꯄꯥꯝꯃꯨꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ